Manipur top channel ki maikaidagi maruibi I pausung miyamna thamjagi ahanbada Assam gi Kuki body na makhoibu Manipur gi selakpa Kuki na ni sandorakpa yaningdaba phongkhrai Assam la based tobu Kuki gi organization ani na Karbi Anglong Autonomous Council gi chief executive member Toliram Ronghang na Karbi da Kuki migrant listing ama hena khundari haina lana pauthokpa gi thawong bu yaningdaba phongdorakli Kuki NP Assam Kuki student organization Assam ani gi maikaidagi Toliram Ronghang na mamang na Karbi Anglong district sanjupam lauduna leiramba Manipur gi salak Kuki refugee listing am henba Masagi maram da halan kre haina phongdokhiba wafam adu busu yaning da phongdorakhi Karbi gi lusingba wangang sing hak leiraga ama haiba ngak leiraga amang duna miyamna thajaningai oidaba wafam waide karigumba Karbi Anglong district Manipur gi Kuki listing ama hena selaklaga khundaba tarabadi madu akoi bigi miyamna irai laina khangani Maduda Makhoigi Laifam Sem Saba Saba Thakpigi Mateng Pangbu Kya Satharakpada Hanadagi Kundari Kuki Frupna Kakta Makhoibu Yok Thakpamloi Mayamgi Mateng Soidana Sangani Hauzu Odiba Manipur gi Pipa Masida Assam Kuki Sing Selaklaga Kundagani Haiba Thajani Odi Maramdi Manipur Kuki Sing na Masagi khul amasu punsi ngak senanaba thaudang yaduna leiringai khul thadoklaga atoppa mafamdu khundagani haibasi thajani Odi Madugi Matakta khul gi lusingusuna kunjasing Masagi khul ngakpagi thaudang lawgadabani kanaguma khul thadoktuna safagadaba mafamda senkibasing adubusu athubada Masagi khulda Halaktaba tarabadi tungda Makhoigi Yum Engkhol Claim torakpa yaro heba akanba yathang thoktuna leiringai sida Manipur di Kuki migrants in Karbi Anglong du khundagani haibasi thajaningai oidi haidenasu pausda makhatana phongdorakli atopa paumana Santi Laiba Mapam the Central Force Tamzilaga Kudong Sadaba Mayuk Nahanbigano Haina Apun the Gimipam Pangtok to the Central Force Tamdanava or at Nakre. Impal Iski Tinsit Road Maikate Oidiva Top Merang Kampu Digi Takel Sanjan Bampaugi Nageta Ladiva Club organized Namati Mera Pai Visingoeva Apun Pamdana. Santi Laiba Mapam the Central Force Tamzanba Yaning the Fundo Pagaloina Central Force in a sea Periphery Oidiva Madi Awabas King Nang Liva Mapam Singak Shinana Boyna Tambinava Langaki Mapam the Apple Torokli Nasito Melikai the Liva Ima Nongmayambi Sangel Community Hall of Pangtokiba Apun Bagimi Pamatugi Matan Wangang Laduna Eastern Sporting Association Vice President Atopam Denes Nakibada Kuki militants in the Sintaki Landarakon Maramoira Sinkong a time and a lady Bukul Singamadi Kuladugi Miam Awasating Mayamabada Natana Make Dongi Miam Tumbasaba Kangdana Kulngaki Asigumba Mapamasida Central Forcing Tamnava Maite Miamu Ngak Shelanbigi Muta Irankari Sulaitaba Santi Labor Mapamadi Miamgi Marakta Central Force Tamzina Bohonara Ribasikari Aron Bezenano Santi Labor Praza Singak Sendra Basu Yaba Mapam the Central Force Tambagi Muta Pugning Laita from Kangdana Sinkong the Lady Kuki Singna Karamba Matamda Landarakadagi have a Kangmangam the Riba Mapam Sing Aduda Oina Ngakshin View Madu Oiba Tarabadi Awaba Mayuk Nariba Maite Misam Kiadu Krada Oirabus Sapagani Adobo Central Forcing Sina Misang Mikai Naiba Mong Tavok Torak Taragadi Santi Labor Natragan Laitava Haiba Mapam Tidana Mapam Amatada Central Force Labor Pamnakta Batabani Masi Kangna Lenga Nasu Central Force Tamba Matam the Wakal Muna Kantaraga Kudong Tingai Oina Ladiba Mapam Sing Ngak Shenana Barom Doina Shizuna Bioiki Mipamadu Akanabu Wong Luna Sarugiaki Basana Leva Coxi Ship Editor Himanta Kumaningo Mamnai Irang like the Bamia Marak Central Force Tambagi Wan Tokarino Misam Maraka Tambashina Misam Miam the Henami Pai Pohan Batanatana Misam Praza Amabu Maral Amanatragan Ama Pishilaga Paning Mamatam the Pava Migi Yum Tong Kuding Sanglaga Akia Kang Piraklu Henningality Hausiku Edibi Statusik Isu Shiguinadi Aikogi Tumlaga Lady MLA Sing Haudopumatokai Miam the MLA from Tatu Uhaina Launarabli Basisu MLA Sing Asina Matauna Lena Miamgi Mihut Amo and a Tabak Tobung Amlaktabadagin Habisi losing Basing Asina Masana Kangpam Topane MLA ministers in the Delhi the Salaba Laibaki Prime Minister Amadi Union Home Minister Unabangam Dribasi Makhoigi Marale Pitagini Lo Ngaknaba Lady but Langa Asina Lo Ngakungam Dava Makhoigi Aswebaka Lakibaduna Nashigi Taudu Osi Topane Housing Iram Damasi the Kulngak behind a Tolak Libasi Lenga Sina Amadi Security Force in the Ningtina Matau Toraktava, Iram Damasiki Praza Singalakta Badagini, Hausiki Wedibi Isuosi Prime Minister Narendra Modi Manipur Laglaga, Hector Loigan Heavenati, Adobo Miamna Narendra Modi, Manipur Lakpi Uhibisi, Manipur Wedibi Isuosi Haking Yingsile, Kang Le Habatu Takpi Uhabidamtani, Maite Kuki Wahida.
लाइद कटप यादव लई हाइबगुमना मैतै हाइरिबा फुरुप अस इंडिया लेंगाना इंडिया अमा ओइना लौक्सिनबा यादबा इंडियन अमा ओइना खनबा ngamdaba फुरुप अमा ओइबता नतना इंडिया ना हातनिंगबा मतमदा हातपा यारबा कनासु करिसु हाइबा ngamandraba फुरुप अमा ओइरकले हाइखि ngasigi mifam aduna santi laiba mafam central force thamba pamde central force thambigano tok marang kampu tinsit rotagi kamu sing phawdu laidiba club amas maira pai bigi mihut manga yauba apunba committee ama semba central force thamdana ba apunba gi oiba democratic protest ama sathaba madi development natragan issue ama lakpa matamda committee asit yauriba club amadi maira pai bising ama to oina saruk yamina ba haiba warep sing laukhena su pausda makhatana phongdorakli अतोप पावना मियोय अमना लौफम थोप थौदांग अदुदे अखोइना खक काउथोकलोइदबनी विक्टोरिया मियोय बमना लौफम थोप थौदांग अदुदे अखोइना खक काउथोकलोइदबनी HIV/AIDS लक्षणना बमदी हार्म रिडक्शन की मतंगदा सिना खकनांगबगी मुहुत्ता थबकना ओइना उच्ची हैना अनिसुब मणिपुर राइफल्स की कमांडेंट विक्टोरिया येंखोमना फोंदोखरे निर्वना फाउंडेशन अमदी HIV/AIDS एलायंस न्यू दिल्ली न सिंदुना डेवलपिंग HIV and harm reduction policy champions amasum political leaders pop stars journalists YouTube samadi religious leaders haibasida pangthokiba nomagi oiba khana nainabagi mifamda sibcase oina saruk yaraduna wapamasi phongdokibani zididana ngaklau piduna manipur press club ta pangthokiba mifam aduga mari leidana commandant victoria yengkhomna makhatana haibida state asida hauzik sarangnaba kya lairi haiduna su khunai asida lairiba atopa maroiba issue sing aikoina khakauthokloidabani HIV/AIDS lakshinabigi thabak thoram sing amadi drug sizinabigi sang hanthanaba haibasisu khunai si oina yamna maroiba issue mane harm reduction HIV/AIDS lakshinanaba sinda khakngangbagi muhutta aikoi thabak oina pangthokpa sangi drug sizinabigi sang hanthanduna HIV/AIDS asi matau kramna lakshingani haibana singba sing asigi matangda awareness piba sangi masida natana drug sizinaramba miyoi sing natragana HIV/AIDS ka sagona duna hingliba miyoi singda khunai sina yengliba miyeng asi sumthoknaba aikoi punamangna wakhal taminaba ama state asigi oiriba piba masida honglakliba mirol asigi naha singi pungning wakhal phathawa sangi natrabade tungda khunai si karamba pibamda lakani haiba tamangam lo haiki ngasigi thauram aduda nirvana foundation ki secretary sobana surakhaibam editor guilds manipur gi president khogendra khongdram all manipur working journalist union gi president bijoy kaksing tabam yauna tungan mamioi kya saruk yakhi makasa tharak poina kangla pau gi editorial myam na thamjage assam dagi refugee Kuki sing manipur thajinna bohonarakpa Assam की कार्बी आंगलोंग ऑटोनोमस डिस्ट्रिक्ट काउंसिल ना नवंबर 13 कार्बी आंगलोंग दा नौना खुंदा रखिबा कुकी लिसिंग अमरो मणिपुर हललगनी हाइना फोंगदो रखिबा दु लेबुक्तिबनी माफम मदुर नौना खुंदा रखिबनी हाइरिबा कुकी सिंग अदु मणिपुर की लंजेन रखिबा ngaktar नत्रगना मेमारोम लिगी संगलखिबा कुकी सिंग दि याउदब्रा हाइबदु थिदोक्तुना मिशन कुकी सिंग दु मणिपुर हलनगनी हाइना ताराई हेक्ता हाइरखिबदुना मणिपुर हौजे थुकलिबि इरांग सांगथाना बोना बथौसल ने हाइबदा हाइमम बथौक्लै Karbi Anglong Autonomous Council की थवोंग से refugee sin Kuki jau narcotic singa laktuna rabra haibgi singna balaitabanati Manipur gi miyamna Manipur gi citizen natapi illegal migrant refugee sin Kuki jau gi miyoi sing masagi maram damda halan khigadabani haibgi ihauda sin Kuki narcotic singna masana khangna maram damda hankhina bigi mahutta Manipur gi yellow me mitei singi mathak to oina landa aduna Manipur gi manungda makogi tongan leba ma siamnaba honabigi wathok leidibasi Karbi Anglong Autonomous Council na lanjenar kiba refugee lising ama Manipur thajindana bo honaragani haibasi Manipur lenga amati miyamu singnabigi thawong ne haina lauruidabigi maram laiti Assam gi Karbi Anglong da laidiba Manipur gi lanjenar kiba Kuki sing ni haidiba sing adu Manipur halana na ba wapam phongdorakiba dugi matangda Manipur gi chief minister nang thombam berena pakumoina phongdorakiba duda English singa maga samapan ga humfuga mathoi gi mamangda Manipur da lairamba sing oirabadi amuk hana state asida halakpa yagani Kuki sing na Manipur halakpa matamda haidiba condition sing asi laigani English singa maga samapan ga humfuga mathoi da lairamba lamda masigi asengba miyoi oiramlagadi karigi damak makhoi bo halakpa da aikoina lawsiloidabagi maram laiti haiba wapam asi thagani ngai oi loinana chief minister birena phongdokiba thauna leiba wapam asi ngakna satpa mathau tai chief minister makhata na Manipur gi oina NRC की base year 1961 ni haidiba base year asigi manungda lairiba singdi aikogi citizen sing ni haiba loinana
इरोइनना हौकिबा सही इंग्लिश सिंगनिगा कुनगनि थोइगी ऑगस्टा मणिपुर लेजिस्लेटिव असेंबली ना स्टेट असिदा एनआरसी सटनहनबेगी बेस ईयर 1961 वरेप लौखि वरेबसी सही सिगी मार्च थादा रीएफार्म तौखरगनि हाबिसिनी सिगी सिमी सीएम बिरेन गी वफम सिगी मतुंगिना कार्बी आंग्लों ऑटोनोमस काउंसिल लांजेनरखिबा कुकी लिसिंग अमरोम अदु स्टेट असेंबली ना लौब वरेब अदु ngakna satpham thui amarom da manipur lenga na mitop khandokpagi base year 1961 ni haina warep lauba leirabasu miyam gi oina di mitop khandokpagi cut off base year 1951 oigedabani haibagi phirep khongba leitribani haukiba sai english ngani ga kungo humdagi me ahumdagi illegal refugees chin ko kinar ko terroristing na manipur gi manungda makhoi gi oiba tongan ba laiba ama semna bo honaduna atamna yelhow mi mitei miyam gi mathakta nongmai sindol onsinduna loikham nai da landa sataduna lairi chin ko ki terroristing gi mawng asi indian security force amata da makoina nongmai maru amata kapti karigumbada soibadagi security force nongmai kapagi thawdo ama ani thokibadi uba phangi makoigi landa asi manipur gi miyam khaktana tana laiba asi gi miyam punamak drug gi manai uhenana ba narco warfare se thaba amadi singi district singda popi thabagi thabak sing se thaba oraki upalwa pal sing paktakna kok thoktuna anauba khul sing semgatuna refugee singi colony semgalakpadagi Masagi khul ecological imbalance uhenduna miyoibu khunaibu hingba ngamdana bigi lalong sing sa tharakhibadagi laingakna makhoigi thawong sing adu thingna ba honarakibadagi makhoigi panam phangba ngamloidabigi mitai miyamdagi nongmai sindon onsinduna landarakibani sen kuki zau narco terrorist na manipur gi puwari semdoktuna manipur gi yelhomi amadi lamgi mapu makhoi ni haino honarakhiba sing punamak miyamna khangnarakibadagi makhoi masil gi marakta phawba thajana dabagi fejet तानरक्तुना खुद थानाबिगी वाथोक लैरक्तिबसिनी रिफ्यूजी कुकी सिंग नमैतै हालगा मितै हालगा मखोगी पनम फंगनि खलिबु वखलोनसी ड्रग त लैसुबो ओइबदगी निंगक पतौबो खरान चिंथि मियात मिपुन चथबिगी ngapibe yadraba moralgi matungina युनियन नमदि स्टेलेंगाना लोखतपम तोको थबक लोखतुना मतम साना सेराक पीदुना तंगदु लैताब लमदमम ओहेननबु खुलैथुना होनफम थुइ असम संगसिलक्पा मिसेल रिफ्यूजी कुकी लिसिंग अमरो मणिपुर थाजिंदना होनाबिगी वफम फोंदोरक्पा इरांग थोनना बिसिनबा थवोंग हेबा कंगला पाव एडिटोरियल मैम थमजरी।